अथौबसिंगी निमित August 13 बो असम की स्टेट हॉलिडे की लिस्ट यावहनबियो हाइना बराक तंपा के MLA मंगाना असम की चीफ मिनिस्टर दा मेमोरेंडम अमंगारांग पिसिनदुना तक्सिनख्रे मेमोरेंडम अदु लखीपुर असेंबली कॉन्स्टिट्यूएंसी की MLA कौशिक रॉय पत्थरकांडी SC की MLA कृसेंजू पॉल राताब्री SC की MLA बिजोय मलाकर उदरबन SC की MLA मिहिर कांटी सोम अमदी सिलचर असेंबली कॉन्स्टिट्यूएंसी की MLA दीपायन चक्रवर्ती ने मेमोरेंडम अदुदा ब्रिटिकेंद्रजितना ब्रिटिश की मायोक्ता लेप्तुना इमा लेपाकपु ब्रिटिश की मखुत्तगी कन्नब होनखे महांगना इमा लेपाकपु ब्रिटिश की मखुत्तगी कन्नब लाउखिबा खोलाउ अदु लेबाकसिन थुंखी महाग मणिपुर खक्तगी नते अखोय पुमनमकी थवाई थाखिबने ngarang numidang wainam pung 3 rom tabada Narcotics and Affairs of Border NAP PS na mayai lambi da leiba uchiwa lairak achobadagi miyoi ama mayai ka bachinja kayaga konana fare hairi faraba miyoi adudi Thobal district ki Santel mamang lekai dagi MD Abdul Razak chahi 13 apokpa Nazimuddin kawi mangondagi brown sugar chawrakna kg amarom amadi heroin gram 10 thoiga konana mahakna sizinaramba Hyundai R20 car registration number AS11M 5308 mobile handset ama amadi bank passbook ahum phagat pangamle hairi makha taba thabak sing lokhatnaba na police station na case amasu register tawkhre Lisingani taraga nipanda thugai khraba CIC Hairoki building asigi bill ama lisingani taraga mapanda kaithokre haida media gi thongda Hairoki club kharana phongdorakpa asi laibak fabani kaithokriba senpham sing asigi matangda mari lenaba department ki miyoi sing amadi sel kaithoklamliba contractor adugi mathakta Hairoki club organization amadi lanai miyoi khudingmak punna khutsamnaraga achumba thidokminarasi amadi ain gi mateng loduna generamba miyoi sing chairak pihansi haina CIC Hairoki akoibada leiba club mari gi thomi singi maikaidagi appeal tawrakli Thobal district ki manung channel leiba irong mathak development committee na konba mafam singda chahi kaya gi mamangdagi mayai ka bachinjak sing leiba yonbegi thabak kaya thingduna laklabasu ngasi phauba muthatpa ngamdana leiri Manipur laingakna satharakliba war on drugs ki campaign adu laikai asidasu sathabinaba chief minister da aiba serol pisilagani haina irong mathak development committee ki president MD Riyas Piba Mayumna paumistinga unaba mada phongdokre Jayol ama chupna satharakpa Azadi ka Amrut Mahotsav ki saruk ama oina 22 sector Assam Rifles IGAR is ki mideng makhada 44 Assam Rifles na sinduna nimit humni chupna sathagadaba Yuva Khel Mahotsav Tamai sub division gi Dikhuiram village da ngarang hawdokre Fit India mission gi saruk ama oina lamdam masigi miyoi singbu haksang ama di wakhal fana leihannabagi pandamda thoram asi sinbani hairi nupi gi team yauna punna team taraga marina saruk yaduna football ama di volleyball masana da nimit humni asi competition pangthokani masana sing asida mathau taba potlam sing amadi sanabung unit asina mangjongona sem saduna laklibani Headquarters 22 sector Assam Rifles amadi Inspector General Assam Rifles is ki makhada paktaknana uchara sing thabagi thoram ama Assam Rifle None Battalion na International Youth Day ga mari leinana pangthokre Thauramadu Save Trees Save Art haiba wakhalon asigi makhada pangthokibani hairi Thauramadu gi pandamdi akoibada leiba umang wamang sing asibu kanba amadi mahausagi khalasibu kanbani hairi Lamlai Assembly Constituency gi Nongpok Kaksing gi khunja singna thakna sanabagi sizinaba khulgi pukri ahum ising naibana maram oiraga sizinaba yadana leirakpadagi BJP Manipur gi State Council member KH Ibomchana Chunu bleaching powder physically piduna aphaba ising oihankhre hiramasigi matangda Nongpok Kaksing club ki maikaidagi phongdorakpada khulgi pukri ahummak ising kangsilakpana handak takhiba nonggi ising hapsilubadagi sizinaba yadana leirakpani club na KH Ibomchada haijarubada ising sengdokpada sizinaba masaksing mateng pirakpani khunjasingi awabada mateng panglakpada club amadi khunjasingi maikaidagi hagatpa phongdorakli Lepalaitana COVID-19 laisat ki mayokta sangsilakpa lantheng asida kharada oirabasu mateng pangnabagi pandamda chatharakiba thauramgi saruk ama oina Singjamai Assembly Constituency gi ward number 15 16 namadi 17 gi cantonment zone singda nongmada sangdraba yadraba chana thaknaba potlam sing mateng pikre thauramasi AC asigi social worker ngangbam Robert ki mideng makhada pangthokibani
Tokyo Olympic medalist Loblina Borgohen mahaki poknafam Assamgi Guwahati da leiba Lokpriya Gopinath Bordoloi International Airport ngasi ayuk pung 4:30 rom tabada thunglakre mahakna maramdamda lakpada Assamgi Chief Minister Himanta Biswa Sarmana airport laktuna taramna okre mahakpu okpagi thorum aduda Assamgi Sports Minister Bimal Bora amadi Guwahati Police Commissioner Harmit Singh su saruk yaki